Malemgi mafam kayada pangthoknaribagum World AIDS Day kumja 2024 ki thauram ngasi Manipuri tongan-tongan mafam singda pangthoknari. Yung may chakraba amadi yung chamba yadana relief camp leiriba miyoi singna makoibu yumda atubu matamda janghanbiro haidina wakat mifam chatakre. Arambay Tengol Diluching Purel Korongan Bakumangi Matakta NIN Lokaliba Gas Singasi atubu matamda handokadabani haidina wakat mifam kaya chatakre. Amadi Australia da pangthokiba tarataret suba Asia Pacific Screen Awards da Manipur maja Lakshmi Priya Devi na direction piba film Bungna Best Youth Film gi mana phangkre. Kurumjari ISCOM News meeting tabiri bukwai pumnamakpu taram nokjari hauzik pau sandokna pizari. Malemgi mafam kayada pangthoknaribagum World AIDS Day kumja 2024 ki thauram ngasi Manipur gi tongan-tongan ba mafam singda pangthoknari. Ngasi World AIDS Day ga mari leinana kadana singduna konung mamang pureiromba khongnang makhongda leiba kadagi office de pangthokkiba thauram aduda Athoiba mitunglen oina Ima Thokchom Ramani President Nupi Samas Ima Yambe Momon President Tami Jingmi Ima Laurembam Nganbi President Amkil MC Rita President Leimakon Amadi Hizam Priyokumar President Kada Loinana tongan-tongan ba district singdagi lakpa kadagi thongmin singna sarugyaduna pangthokki Ngasi malemgi oina pangthokliba World AIDS Day ga mari leinana kadagi General Secretary Git Chandra mangana phongdokhibada kadana mamangdagi numedasi pangthoktuna lakpagi maruoiba pandamdi lamdam asida anoba trend ama oina inkhalakliba nupa macha nupi amadi yumkai palaba maunaha kaya yauna Masa yolaga paisa tanbagi chatnabi ama lamdam asida chatnarakpa ama ubo fangliba sigi maruoiba maramdi Manipur thokliba irang asina maram oidaga senmitlon economy amadi selthumgi phibam sokchilakpana upai leraktabadagi masigumba phatraba thabagasi chatharakpani masi lamasigi miyam amadi mari leinaba authorities singna yamna kupna yengsinbiba mathau tai hairi loinana Matam amada HIV AIDS ki drug sizinaba yetum syringe punbadagi sandoklamba adu haujikti ayamba lamchat sajat amadi unprotected sex tagi ayamba su sandorakpagi report leire masisu ekhoina NGO singaloinana yamna kupna nainaminaba amachangi amadi haujik Manipur thokliba irang asina maram oiraga ching amasung tamda HIV ga sagonaduna leiriba miyoi singda Hen awab kaya ama mayok nari masigumba maya masisu lengana mideng jangbiyo haina makatana phongdokki Chingdagi kuki singna nongmai kaptharaklaga tampakta apspa thamjinba yaningde Lenga ki sariba fabricated house amadi housing scheme amata pamdre leiba yagadaba yum amatang sabiyu yumda hanjinduna leizaragi haina phayeng high school da hangliba relief camp da sangjafam leuduna leiriba singna phongdokrakli Wafam asingasi phayeng awang leikai market setta Tairen Pokpi Lower Primary High School Relief Camp amadi phayeng high school relief camp anigi inmates sina pangthokkiba wakat mifam amada phongdokkibane IDP amana paumi singda phongdorakpada hai relief camp asida lanjainaraktuna leirakpadiki hauna ngasi faubada asumna wakat mifam tawdana awab kaya khangduna lakhibane adumakpu lengana santi hanjille hairabasu kuki sina nomai kaptharakpa leptaba aduga tampakta Central Security Force Company kaya thazalaktuna chathariba thong singasi yengduna lengana piba cheng hawai khara chaduna leibada khangba ngamlaktabadagi wakat mifam asi pangthokpane Makoy gisu leiriba macha masu singlarik tamhaningi imung manung puna leiba fanglaktaba matam yam silakle leingana santi hanjinle hairabasu ngarang maktadasu kuki singna nongmai kaptharaki amadi leingang na IRB personnel sing thamnabani haiduna thamanga taruk changna sagalakpa berek fauba mai thadoktuna Manghanliba thawong kaya sibu yengduna leiriba leingak asi ngaiduna leiba ngamlaktre athuba matamda makoyba yumda hanjinba yanaba sinbiyu haiba wafam sing phongdoklakhi
ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ 80 ꯃꯨꯛ ꯂꯩꯖꯩ ꯑꯗꯨꯒ ꯌꯨꯝꯅꯥꯛ 80 ꯃꯨꯛ ꯂꯩꯕꯁꯤꯗ 42 ꯃꯨꯛꯇꯤ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯀꯨꯀꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯕꯣꯝꯅ ꯄꯥꯟꯕ ꯑꯀꯥꯏ ꯑꯇꯣꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ 4-5 ꯂꯩꯍꯧꯔꯤ ꯌꯨꯝ ꯃꯩ ꯆꯥꯛꯇꯕ ꯁꯣꯛꯇꯕ ꯌꯨꯝ ꯃꯩ 4-5 ꯂꯩꯍꯧꯔꯤꯕꯁꯤꯁꯨ ꯉꯔꯥꯡꯃꯛꯀꯤ ꯅꯨꯡꯗꯥꯡꯃꯛꯇꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠ ꯆꯪꯁꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯈꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗꯒꯤ CRPF ꯂꯩꯕꯁꯤꯅ ꯉꯥꯛꯊꯣꯛꯄꯤꯔꯒ ꯑꯗꯨꯃꯛꯇꯤ ꯑꯋꯥꯕꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯒ ꯁꯔꯀꯥꯔꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯂꯥꯎꯄꯤ ꯁꯥꯟꯇꯤ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ngayang nahan ki tang 13 sida yum mai tharaiibase shanti leibagi tharaibra shanti se leiragadi ase tharaklam thokte aduga aikoigi tampaki lamdam singda kuki terrorist singna nongmai kaptharaga sarkarna aikoida koming changba natragana spa thamjanba sugumba thong asiso akoi yajaninde Arambay Tengol gi luchingba korongan bakhuman gi mathakta NINA case kaya Arambay Tengol gi luchingba korongan bakhuman gi mathakta NINA case kaya pansilakpabu yaningdaba phongdoktuna ngasi Imphal East Yangnangpokpi Sabungkhok Seijang amadi Leimakhong Mapalda mafamadugi miyamna wakat mifam famduna khongjang changsinkhre Yangnangpokpi khulgi miyamna kulasigi kaithel da pangthokiba wakat mifam aduda saruk yarambi ima amana phongdoklakpada lamdam asida kuki militant singna landarakpadagi miyamgi punsi amadi lantum ngakna bohatnariba miyoy singi mathakta NINA case pansinduna fana bohatnabasi yabangamloi amadi leimakhongi army camp ta thabak suba changkiba miyoy amabu ngasi fawba thiba khangdana leiba haibasi miyamna Bharat Sarkarna tharakpa army singi mathakta thazaba leitre haina phongdokhi Eke apansin diduna phana bahona bibase koina thamoi sona yaningde aduga army ke manungda changgiba simi amabu mafong khangdana mahangiba sisu akoi Manipur ki marapai sin thamoi sona yaningde haidagi koina se kamjabani siguma thawong se tawbinu jano Arambay Tengol gi jano pa korong wambade siriba marala se sirigeno mai chamjaba akoi maitai Maitegi oina natki oina puthokjaba aduguba khungakpa isa manena koi thamojo taseng makti akhoigi leibak sigi damakta kangani haidna tholaiba iramdam iraiba asigi damakta tatho again na tholaiba akhoigi ibung haigadra ipa haigadra korongwan ba khuman mahang masamaku akhoigi iraibak sibu minai nai thang ta da nabagi damakta made kuki gi khotta ta da nabagi damakta kange na tholakpa se mana maraiba ningja bajibu tongan ba ek oida padaba mayama ma pansan bidana akhoi mahak se NINA masida FIR panana tawbase akhoi tasengna thamoi sengna yajaningde ajugi suma thakta hauji yengo iraibak sida leiriba mawong matause akhoi ji tasengna thamoida akhoi ji mama oibi ma oina siba kirakte sengna haragadi lema khongi ami ke manungdagi thabak soraga leijaba simni du baba mafam rang khangdana manghangre Armina koina leiriba mafamduda simiduna kari maramgi mangbam thokke mase mayamna khambibam thokpani paliba leiba asina rongwa makhumangi mathakta NINA magi ek ama pansin birakpa sigumba khunngakchariba isajing asibu phana bagi India Sarkarna law ama tawrakpa mase koi mama ama oina sugya yajaningde masi athup matamda India Sarkarna Tawriba ek ase athopa matamda lathokpiyo haina aikoi India Sarkari mafamda hanana hajari aduga aikoi gi army camp leimakhongi army gi camp na aikoi thabak sujaba simi amabu magi mafamda sangre haiba adugumba aikoi gi taseng aba mana sangi bagi kudam chamnang phanglaba phawada ngasi bawada army singna leimakhongi army singna haiba miyoy asibu puthokpa ngamdaba asigumba aikoi gi praja sing bunga kwisen bigani haina lapiriba India Sarkar gi lami sing asina tawriba koina hana dagi kaino tawjat thajadadana leiba mawong sidaida amukena sigumba misam praja mabu mafam khangdana
नुमित मंगा तंगनी सुजलाबसबावदा मफम खन्ना लेन भाइबजा मसी अखोई प्रजा मियामसिना अतुकी मतिक अखोई थाजबा लेत्रे अरामबाईगिने हारिबा असिदी चुमनगी अखोईगी मणिपुर असिबु लैंगाक चबगी थोकचरकपनी लालहौबसु नत्ते अमा आइन यादबा थबक तौरुबसु नत्ते करिगी मरमनि दमक्का इचा कोरोंग मामबु फागदगी मोइना सेनरिबनो मसे करिगुमा फाबा तारगदी प्रजा अमा ओइना मामा माया पाबी मणिपुरगी खुदिमक्सु फाबिबा ताबनी अदुना मसीदी यारी मखै सेंट्रल मनाकोंगो योहनबिदुना अखोईगी मणिपुर लैंगांगने सेंट्रल लैंगांगने मसीना मणिपुर की लाल असे लोइसनलगा तांदु लेताबा इरमद मणिपुर अमा शांति ओइबदो खै पामजै अदुगा लोइनाना अखोईगी इरांग असे चाही अनि फाजलकदो भावबदा ngasiना अमा हाय हायेला अमा तौ अमा मु थमजल अमा काफी ख थमजन अदगी अफाबा आइलबा नोइगी कनो खा थमजल अमा खा तौ समाइन तौरगा मणिपुर की मैतै जाति अखोइजे मुथनबगी थवरांगे छिनबरा हाइबसे इमा अखोई निपाइ देबा ngमजद्रि चाइबो लेमखोंग आर्मी कैम्प मनुंगदा थबक सुबह चंखिबदगी ngasi fawba thiba khangdana leriba लाइस्रम कमल बाबू मांगखिबगा मरी लेनना सेमखिबा जेएसना ngasisu यांखै तरेट सुबा माउंटेन डिवीजन हेडक्वार्टर की मैन गेट ममांगदा वाकत मिफम सथदुना लाइस्रम कमल बाबू टेक्ता कायदना पुथोरकनबा डिमांड तौखिबगा लोइनना हयेंदगी लेमखोंग आर्मी पर्सनल सिंगना फादोक फाउजन तौदना चटलिबा मखन खुन फारगा कंगला तोंबी बाजार बोर्ड नाकलदा फाउदना लागलगा NH2 इम्फाल दिमापुर लंबी तारिबा असि JSना थिंगजिनबगी थबक जथरगनी हाइरे अथिंगबा असि आर्मी पर्सनल सिंग खक्तगिने मियामना सथोक ससिन तौबदा करिगुंबा हिरम अमतदा अथिंगबा लेरोय हाइरे चही अनि फाजलकदौरबा कांगलुप की इरांग असिदा मैतै सिंबु कननबा मदी मणिपुर की सकम कायबा यारोय हाइना मसागी ओइजबा पुमनमक थादोक्तुना खुनगाक्लिबा इरैचा सिंबु हिरम अमतदा फाबा पुनबा यारोय एटी की लुचिंग पुरेल कोरोंगानबाबु फानबा होनरक्लिबा लेंगा की थवोंग इमासिंगना याबा ngamloi हाइना ngarang namidang waithau कियाम सिफाई हाउखा अमसुंग थौबाल खुनौगी क्लब तरानिपाल की अपुनबा लुप अमो ओरिबा मैतै कम्युनिटी जॉइंट कोऑर्डिनेटिंग कमिटी की इमा इबेल सिंगना बाबू बाजार खोलाव कया लाउदना खोंजंग चंगसिनख्रे खुन ngakpasing फाबा पुनबा यारोय NINA AT की लुचिंग पुरेल कोरोंगानबा की मथक्ता पालिबा केसिंग हंदोकदबने लेमखोंग आर्मी कैम्प की मांगखिबा कमल बाबू अथुबदा पुथोकदबने अमदी नौना थमजिलखिबा मफम तरुक्तगे आफस्पा अथुबदा लौथोकदबने हाइबा खोलावसिंग लाउदना चंगसिनखिबा खोंजंग अदुगा मरी लेनना मैतै कम्युनिटी जॉइंट कोऑर्डिनेटिंग कमिटी की वुमेन विंग की वांगांगलोय S अनिताना फोंदोरकपदा ngasi center amadi state lengak anina aikoi gi khul ngak pa icha singbu fana bhonarakliba si ima singna yabangamloi masagi oijaba pumna makthadokuna mamaleba punungsi jaba ireja kayabu punsin tasinduna manipur gi saktam kanana ba amasung maitai singbu kanana bhona zariba arambai tengol gi luching purel korongan babu NINA case kaya pansinduna fana ba honarakpa haibasi pende mahaki mathakta पालिबा केसिंग लेंगाकना अथुपदा हंदोकनबा सिनगदबने कोरोंगानबा फाबा यारोय करिगुंबदा कोरोंगानबाबु फाबा तारबदी NINA महाकी मथक्ता पालिबा केस पुमनमक अदगुम मैतै कम्युनिटी जॉइंट कोऑर्डिनेटिंग कमिटी की इमा पुमनमकी मथक्ता सुपानबियो इमा पुमनमकपु सुफाबियो अमरमदा मियामना याद्रबा आपस्पा मफम तरुक्ता नौहौनना थमजिलक्लिबा असि अथुबदा हंदोकदबने अमदी लेमखोंग कैम्पटिगे मफम खंगदना मांगखिबा कमल बाबूबु अथुबदा लेंगाना पुथोकना बोहतनगदबने नत्रबदी इमा सिंगना मखल कया की खोंजंग कया चंगसिलक्पा याय हाइना पेंदबा वाफम कया फोंदोखि जिरीबामगी जाकुरादोर कारोंग मिहात चेनबा कुकी टेरोरिस्ट फादरबा फावब चंगसिलिबा खुथांग चरा हेनबगी खोंजंग असे नुमित तरा तरुकनि सुख्रे कॉन्फ्लिक्ट एरिया दा लान यावदबा नुपी अंगांग असोन अनादा टारगेट तौरकपा हाइबसी मैतै फुरुप खक्तदा तौरकपा क्राइम नत्ते मसी क्राइम अगेंस्ट ह्यूमैनिटी ने कुकीजो सिंगे पॉलिटिकल डिमांड इंडिया लेंगाक्ता तानबदा मैतै दा अतमना खुथारकपा असना ताकलिबदी कुकी टेरोरिस्ट सिंगना जेनोसाइड कैंपेन सथरे हाइबगे मयेक लारबा खुदमने
International Humanitarian Law gi chana kanglon thugai bani maramasina India lenga na khudakta koki lalhau loop sing amadi makhoi bu sogoli ba organization pumnamak outlaw ni haina law thokadabani haina tongan balaikai gi miyamna khuthang sara henbagi kongjang asi leptena sangsilli ngasi kuthang chara henmagi kongjang ase da saruk yari ba singde ayuk pung Nepal dagi pung tarani thoi fauba sorbon tingel haurung bung lekai amadi numidyong ba pung tarani thoi dagi nongthil pung taruk fauba tawrang bom lekai gi miyamne numidang pung taruk dagi hayeng ayuk pung Nepal fauba na sinam gi miyamna kongjang ase makha changsingani haire Manipur do oiragliba fibam asigi yenglaga lengang na thamlakiba curfew adu makhatana hayeng November ani gi ayukpung mga fauba komthokigani haina ngasi Tampaki district mga gi district magistrate singna thadok narakiba order amada khangalakli Manipur Police lokhalakba Jackson Tharangi manung chena ching amadi Tampaki chingnaningai oiba mafum singda tibahumba thabak chathabal leptri haibaga loinana haukiba pungkon mari aseda National Highway number 37 amadi 2 dagi changlakpa chana thaknaba potlam sing pusilakpa truck mathang sitna chani marfutara taret amadi samaga tarani thoi Security na ngak senduna pusilakre haina police dagi fangba pau amana haire loinana Manipur gi ching amadi Tampaki tongan ba district singda checkpoint chamaga taret hangdoktuna achet awok sing check tobagi thabak su kanna chathari haina pau asina makhatari Anauba criminal laws ahum gi matangda nongmagi oiba interaction program ama city police station da pangthokre ngasi Imphal West district ki city police station da anauba criminal law ahum gi matangda pangthokkiba thoramaduda Chief Judicial Magistrate Asem Taruna Kumari, District Public Prosecutor Furit Sabam Chauba, Judicial Magistrate First Class Kachingi Nuresinam Amadi, City Police ki Media Coordinator Salam Devananda Yauna. City Police ki Police Personnel Kaya Singh Sutharamadu Sarukyaki, Interaction Program aduga mari leinana Public Prosecutor Furit Sabam Chaubana Fongdorakpada Hauzik Nomagi Court Thenariba case singi problem sing ase matam chana niyom chungna chathabada hena khudong chahanaba amadi anauba law singi matungina Police na mara leiba mi fabada amadi investigation tawpada legally oiba maungda karamna sathagani haibagi matangda ngasigi interaction program ase pangthokpane Loina na hana sanaramba criminal laws sing aduga anauba chatnaba haukraba criminal laws ahum asiga yamna khetnaba maramna anauba chatnaba haukraba criminal laws ki matung inna police na maraleba mi fabada electronic evidence ki maru oiba hengalakpa khudam oina hairabada video recording photograph na chingma leiramba du police ki lambi da thabak tawriba singna law gi background leitabani na new criminal law gi matung inna police na tawgadaba tawroidaba kaya su khananai naki Everything is technical work paitare aduna samna haragadi police ki su already magistrate ki su thabak se yam khalak paitare aduna samna harabda thaina gi dumaina koi just ek paraga understand tawdaba maina just paraga tawdu maya ateba technically sina sida kai dong to ko to ino habigi poto link to ko me andar ka le adu everything is documented per poto abdi paper khatam to electronic documents ko pot amana ramina procedures we am tough for because the investigation procedure as well as hearing trial to go aduna sigi difference am line basically electronically kogi amna advantage or abrina kogi social media to super am thole to si me am je hayin si so khata the electronic documents ne ko aduna sigi process kogi police ngare prosecution ngare adagi di magistrate ne sigar ka yam phajana understand to muna pa na ka le ko sigi Australia da pangthokkiba tarataret suba Asia Pacific Screen Awards APSA Apsada Maitai Macha ama yauna India dagi filmmaker anina matang sitna jury grand prize amadi best youth film gi mana phangkre Filmmaker ani adudi best youth film gi mana phangkraba bung haina mingthonba film asigi director Lakshmi Priya Devi amadi jury grand prize phangkraba All We Imagine as Light ki associate producer Payal Kapadiane Panbayabadi Bung Hariba Film Asigi World Premiere Toronto International Film Festival TIFF TIFF Tatoki Film asida Gugun Kibgana Nupamacha amagi saktam langduna mahaki kaina kraba imung manunggi miyoy sing amukhana punsin hanabo hanabagi pukning nungsiraba wari amane
एशिया पैसिफिक स्क्रीन अवार्ड से लक्ष्मी प्रिया देवी अमदी निकिता परिकना पपराजी सिंगिदमक्ता पुन्ना पोस्ट तौखिबगी नुंगाइरबा मिटकुप अमगी ममी सुब फंगली चटलिबा थासिगी निमित निनी हुमनिगी मनुंग दलै मखोंग आर्मी कैंप मांगखिबा मियोय अमबु टेक्ता कायदना पुथोरक्तबा तारगदी सिंगजमय असेंबली कॉन्स्टिट्यूएंसी मनुंग दलैरिबा मोट मानव सिंग पुंतुना अकन खोंजंग चंगसिलगनी हाइना पीसीसी के मेंबर ओरिबा ओइनाम रोमेना फोंदोक्रे ngasi सिंगजमय ओइनाम थिंगल दलैरिबा ओइनाम रोमेन गी युमदा न्यू डेवलपमेंट ऑर्गेनाइजेशन सिंगजमय न सिंदना सिंगजमय असेंबली कॉन्स्टिट्यूएंसी की मनुंग दलैरिबा वार्ड अहुम की मनुंग द लैरिबा डिफरेंटली एबल सिंगी ओइबा थागी ओइना पिदुना लाकपा पेंशन स्कीम खुदसिनबगी थोरमदा फोंदोकी ओइनाम रोमेना मखा ताखिबदा हौजिक लेंगाक पाइरिबा बीजेपी गवर्नमेंट असिना चाही अनि फाजलकदौरबा कांगलुक की इरांग असि लोइसिंदुना तंगदु लेताना लेहन बोनरक्त्रिबा असि सेंटर द लेरिबा सिंगना तुमिना लेबनने मरमदुना अथुबदा इरांग असि लोइसिंदुना तंगदु लेताना लेहन बोहना बियु हाइना सॉपिल तौखी पुन्नमियोय चामगनिफु द थासिगी ओइना पेंशन की सेंफम अदु खुदसिनकी लोइनना पेंशन खुदसिनबगे थरम अदुदा सरुंगबम चाउबा सरुंगबम नबकुमार कोइजम हरिमोहन अमदी नबकिशोर हुइड्रोम लोइनना पीसीसी मेंबर ओइनाम रोमेना अथोइब मिथुंग लेंसिंग ओइना सरुक याकी थालिगी ओइना थुजेलबनेना थोदना हाइने लेते अदुबो असिगुम्बा पेंशन जेनबासे आइना सिंगमेदि येलेबा सुमाइना अतोप केंद्र सिंगा आइगुम्बा अमा थुपिरक्तुना मणिपुरदा लेरिबा केंद्र हुंफुसी मनुंगा सामानबा मियेंग अमदा अखोई डिफरेंटली एबल पर्सन सिंगसिबो चपचाबा अखोई मियेंग अमदा अखोई चपचाबा मानना अखोई अमतो ओइना अखोई नॉर्मल पीपल सिंगा मानव थाग अमदा पुरोगबेदमक्ता होनमिनसे हाइना तोपदा लेरिबा अखोई प्रेस की खुथांगदा अमदी मीडिया की खुथांगदा पुनमक्ता आइ निसिंजरी लेरिबा लीडर सिंगा असिगुम्बा अखोइना अखोई अमतनी खलगा असिगुम्बा मियेंग येंबियु हाइना अहांग अपील तौजरी थोदोना हजिकी हाइजररो अदुबो हजिकी मतमदा यामना नुवाइतबा मणिपुरदा थोइबा हजिगांग नहांदा जिरिदा अखोई नुसिदबा थानिपान दंगारिबा आंगांसिंग सिदन खोतना यामना नुवाइतबा इमोशनल ओइबा पृथ्वीगी ओइना अमुता थोकदबा अमा थोकरा अदुबो खलौदना अमुसु अखोई लैमखोंग आर्मीदा मखोई कैंपसदा असिगुम्बा मी अमबु मखोई कसदे लैबा अखोई मांगी बाइबसे यामना नुवाइतबा यामना सरोसिनबा सिगुम्बा लालोंग अमनेने खंजै अदुना अथुबदा कोई कमल हारिबा कोई सिमी सिबु अथुबदा कोई थादोपिरा ओ हाइना आइगी प्रेस की थोंदा निसिंजरी अदुना अथुबदा सिंगमेदसु सिगुम्बा याम करुम्बा नुमिनिनि हुमनिसिंदा थादोकदबा तारागदि जाखो अचौबा सिंगमेनि गोइबा आइगा वखल मानबा सिंगा चमिनरगा अचौबा एजिटेशन अमा तौरकने हाइना आइना प्रेस की सिमा हुमना थमजरी इंडिया लेंगा का पीस टॉक तौनरिबा NSCN IM अमदी ZUF अनिगी मरक्ता अकन मौंद खुत्थोनबगी थौदोक लेपल लेट्री ngasi ayupung mapal minit 10 rom taba matamdasu None district ki Khopum police station na konba longsai Chingkau part 1 da NSCN IM amadi ZUF anigi marakta akan mamong da khuthok na kre haire Hojik faubagi oinadi thodok aduda asokapan yawbagi pau fangbang amdre ningsing bayabadi mamang thagi kunipal ki ayupung nipal minute kunrom taba matamdagi None district ki makhaoriba Khopum police station ki manung chanaleba Sangji village amadi Dolan village anigi lona bakhuldasu NSCN IM amadi ZUF anigi marakta pungkaya chupna khuthok na bagi thodok thokkiba leikrabane Thodok adu da ZUF ki miyoi ama sikhi haina thazanaki bane Thodok adu thokro matungda manak nakpada leiba khul singi khunja sing amadi CSO singi oiba mifam pangthokhi bagaloinana NSCN IM amadi ZUF animakta cooperation pidana bafauba wakanakiba leikrabane Sanab Tombi High School Kairaki Relief Camp Tongan Bahiram Kayada Sauna Mateng Pangbiramba Kaching Marangthem Laikai Dage Mayang Lambam Kumar na ikang kanghaudo na Laikitabada Relief Camp Asibu Yang Siliba Kairak United Development Association Amade Relief Camp Asidaleriba Inmet Singna Minute Ani to Minalep to Nawaba Pongdo Kray Laikidrabagi Tawaina Mapugi Manakta Ingna Chikna Leresanu Amadi Imung Manungi Awabadasu Sarugya Jari Haina Relief Camp Asibu Hangliba Kairo United Development Association Gil Secretary Ningkaw Kongzam Achobana Thador Pachirul Amada Pongdorakli Hojik Sanabagi Pau Lobirasi
Orisha Bhubaneswar University na Sindana Kalinga Institute of Industrial Technology KIIT da haukiba November 19 dagi hauraga kuntra faba pangthokiba All India Inter-University North-East Zone Swimming Championship da National Sports University Manipur da BPES third semester tamliba Mahiroi Sarungbam Athobana meter chanigi individual medley da gold meter chambrigi individual da bronze meter chamagi freestyle amadi meter yankhai backstroke da bronze medal loki Panbay abadi sanaroi asina gold medal ama amadi bronze medal ahum lobangam kray Director General Assam Rifles na sponsor oiraga Manipur Hockey na sindana chaliba thasigi taretagi hauraga tara manga fauba ahanba DGAR Hockey Cup Kumalampak Sports Complex ki Hockey Stadium da pangthok lagani haina Manipur Hockey ki Vice President Seram Nike na phongdokre ngasi Kumalampak Hockey Stadium da leiriba Manipur Hockey ki office da paumi singa unabada phongdokhipane Mahakna makha taraduna cup asida lamdam asida leiriba hockey club singdagi nupagi team Nepal amadi nupigi team mari muk saruk yaba yai ngasidagi hauraga team amadi club singda nomination form sing piba hauragani haina su phongdokladuna cup asida saruk yagadoriba team singi oina winner amadi runners sinatana saruk yagadoriba team singi oina su consolation prize kutsinaduna pukning thogatlagani haina makha taki Paumi singa unaba aduda DGAR gi representative oina Major S Pangai Jam loinana Manipur Hockey gi thopuba singsu saruk yaki Maru oiba tournament si akoin huji nupi masagi amadi nupa masagi animangni sinjeri bese sida akoi da hana affiliate tawraga Manipur Hockey da leiba club sing aduga akoi da register tawraba player sing Kaktamang sida participate to ya gadese aduna basigi akoi entry form haitare ko tournament jauna na bigi entry form se already ngasi digi akoi club sing da thaba hokre aduna akoi club sing na marui ne media kuthang da hiring basi morning gi pung tare tagina mapan boxida akoi office da happy hockey stadium sida lakpiraga entry form submission to biro masida akoi gi player Total number of players is 18 legadavani adu official aniga adu makoina entry form si submission to gi last date na December 3 dani adi matam si leitrabne na hai tare adu sigumba tournament da paruina club sing da hining base koina lone player na club sing kai gumba magi sanabagi team members si masing shu da khotaba gi koina kudung saba pijagani to lone players si maximum of 4 Lamdamasida hockey masanabu pamjana sanaramba masagi jahina sanabangamdana tongan club singda sanaroi puthokduna masana sibu yokhanabu hanariba veteran sanaroi singna masana si amukhena inkhalakliban naha singda sanabagi ithil fawhanaba friendly match ama ngasi Southeast Youth Organization SEYO Seyogi mini sports complex ki hockey ground sanakre match sadu damatamamagi national international sanaroi singda natana Manipur gi anisuba hockey masanagi Olympian oriba Khetramayum thoibasu sanabada saruk yaki Board of Control for Cricket in India gi domestic tournament amu oriba men's under 16 Vijay Merchant Trophy da saruk yagadoriba Manipur gi team MD Wakibudina manager oiduna haying Imphal thadok lagane Gwalior chaliba thasigi taruk-tagi hauraga kontra fabu pangthokadoriba tournament asida puna sanaroi taramanga amadi official Nepal na saruk yari official Nepal gi manungda MD Wakibudina manager Namoizam Lokeshorna head coach Mekam Chaubun assistant coach Sanglakpam Babanandana head physio Rajkumar Rinkuna assistant physio Wahengbam Kunjabihari na trainer Thokchom Santos na side arm thrower amadi Bachaspati Mayum Besisor na video analyst ni haina Manipur Cricket Association na thadarapa cherol da khanghalakle cherol da makha taraduna Manipur gi ahanba match oina Gwalior gi Sindhya School Cricket Ground da Haryana ga sanaragani haire Loisilakpada maruiba pau amukahana pizari
Malemgi mafum kayada pangthoknaribagum World AIDS Day kumja 2024 ki thauram ngasi Manipur ki tongan-tongan ba mafamsingda pangthoknari. Yum mai chakraba amadi yum changba yadana relief camp leri ba miyoy singna makoy bu yumda atubu matamda janghan biro haidana wakat mifam sathakre. Arambai Tango Giluching Purel Korongan Bakuman gi mathakta NI and local cases singasi atubu matamda handokadabani haidana wakat mifam kaya chathakre. Amadi Australia the Pangtho ki bataratarek sub Asia Pacific Screen Awards ta Manipur macha Lakshmi Priya Devi na direction piba film Bungna Best Youth Film gi mana phangkre. Ngasigi oina sandok chaba ISCOM News matanga sida lojare mideng tabiribasing ba mukahana khurumjeri.